Miyang tabiraba puno pugurba sofna han muktada taram nokchari ngasigi video asidi lupa lising kunthagi makhada leiba khwaidagi faba phone ahum khak khangacharaga semjaba video ni video asibu miyang tabiraba puno mangna video asibu like tobiramu channel asibu subscribe tawjaba orgadi channel asibu subscribe tawsanbiramu ngasigi video asi matang asida hujaragi video asibu loi phawbutang miyang tabiyu ngasigi video asi matang asida hujarage ngasigi video asidi lupa lising kunthagi makhada leiba khwaidagi gaming da faba khwaidagi camera da faba amadi khwaidagi overall da faba phone singi matangda semjaba video ni video asigi ahan basarukta leiriba phone asidi gaming da khwaidagi faba lupa lising kunthagi makhada leiba phone aduni hairiba phone adudi Poco F3 GT ni hairiba phone asida processor da MediaTek Dimensity gi 1200 5G processor yauri battery da 5065 mAh ki battery ni amadi 65 watt ki fast charging support tawi phone asigi camera asi 64 plus 8 plus 2 gi triple camera na maningda aduga selfie damakta 16 megapixel gi selfie camera su yauri phone asida matam ga chanaraba stereo speaker Dolby Atmos ki sound system 120 Hz ki screen refresh rate Gorilla Glass 5 amadi Super AMOLED display ni hairiba phone asida dual 5G mode vapor cooling technology IP53 gi splash proof protection amadi air blaster yauri phone asida 4K 30 fps da video nambiyai phone asigi memory asi 3.1 UFS kini hairiba phone asida slow motion video na chingba anauba video makhal kya nambiyai phone asi 8GB 128GB ki phone ni hairiba phone asida gaming gi damakta dedicated gaming button singsu piri hairiba phone asi hojik fawbi oina lupa lising kunthagi makhada leiba khwaidagi faba gaming gi damaktudi phone adu oiri adomna hairiba phone asibu gaming gi damakta leibinabagi damakta yengbo oragadi phone asi yamna mafaba lupa lising kunthagi makhada leiba gaming phone adu oiri video asigi ani suba sarukta leiriba phone asidi lupa lising kunthagi makhada leiba khwaidagi camera da faba phone aduni hairiba phone asidi Samsung Galaxy A52 ni hairiba phone asida processor da Snapdragon 720G processor yauri battery da 4500 mAh ki battery ni amadi hairiba battery asibu charge tawnabagi damakta 25 watt ki fast charging piri phone asi maru oina camera gi damakta camera centric oiba phone ni phone asida 64 plus 12 plus 5 plus 2 gi camera mari na maningda aduga selfie ki damakta 32 megapixel gi selfie camera piri hairiba camera sing asida ultra wide macro amadi depth sensor na singba yauri phone asi super AMOLED display ni hairiba camera sing asida optical image stabilization support tawi phone asi IP67 gi waterproof piri amadi low light ta OIS super steady mode na chingba anova camera gi features kaya yauri hairiba phone asi 90 Hz screen refresh rate ki phone ni 12 megapixel gi ultra wide camera 5 megapixel gi macro camera amadi 2 megapixel ki depth camera na chingba piri phone asi 4G support over phone ni phone asi 6GB 128GB ki phone ni phone asi lupa lising kunthagi makhada leiba camera gi damaktadi khwaidagi faraba adugna phone adu hojik fawbugi oina oiri phone asi chawrakna lupa lising kuntaruka chamanga piri adomna camera da khwaidagi faba phone ama leibidamagi damakta lupa lising kunthagi makhada leiba phone ama yengbiba oiragadi hairiba phone asi camera gi damaktadi yamna mak faba phone adu oire ngasigi video asigi ahum suba sarukta leiba phone asidi overall performance amadi design na chingbada khwaidagi faba phone aduni hairiba phone adudi OnePlus na nongna launch tawkiba OnePlus Nord Ce ni phone asida processor da MediaTek Dimensity gi 1200 5G processor yauri battery da 4500 mAh ki battery ni amadi hairiba battery asibu charge tawnabagi damakta 65 watt ki fast charging piri hairiba charger asina phone asibu minute 35 da mapung phana 100% charge tawbangami phone asigi camera da 50 plus 8 plus 2 megapixel gi triple camera na maningda aduga selfie gi damakta 32 megapixel gi camera piri phone asida matam gu chunarba stereo speaker glass back design Gorilla Glass 5 ki protection amadi camera sing asida Sony IMX sensor piri Super AMOLED display oiba screen ni amadi hairiba camera sing asida optical image stabilization support tawri phone asigi memory asi UFS 3.1 ni matam gu chunarba anauba read and write speed piba ngamba adugba UFS 3.1 memory ni dual 5G support tawi
Pro Mode Slow Motion chingba no ba features kaya su camera da yauri 90Hz screen refresh rate ni 4K 30fps da video namba yai amadi loinana hairiba video asida timeless video na chingba namba yai 8GB 120GB gi phone ni hairiba phone asi design da camera da amadi performance da yamnamak matamga chunaraba amadi afaba phone ni adomna lupa lising kuntragi makhada leiba yamna premium design oiba camera da matamga chunarba amadi overall performance da yamna mak phaba phone ama leibinamagdamakta thibo oiragadi hairiba OnePlus Nord Ce leibibi hairiba phone asi 29999 da Amazon da fangli mathakta panjakriba phone ahom asi nataba atopa adomna lupa lising kuntragi makhada leiba afaba phone ama leibininglagadi Realme X7 Max su leibibi hairiba phone asidasu Mediatek Dimensity 1200 5G processor yauri amadi hairiba phone asisu overall performance da yamna mukphaba lupa lising kuntragi makhada leiba phone amani mathakta pankriba phone sing asigi leinabagi link atusu ngasigi video gi description da sungsoi soidana pijaramge hairiba link asidagi adomna changlaga leiba amadi yengbi matamda hena kodong chana baidamakta masini ngasigi lupa lising kuntragi makhada leiba gaming camera amadi overall performance ta khwaidagi faba phone singi matangda khangatjaraka semjaba video asibu mi yeng tabiraba punmakna video asibu puning thokatpibo aina like tobiramu channel asibu subscribe tawdriba oiragadi channel asibu su subscribe tawsinbiramu masini ngasigi lupa lising kuntragi makhada leiba khwaidagi faba phone ahum khangacharaga semjaba video asibu mi yeng tabiraba punmakna video asibu like tobiramu channel asibu subscribe tawdriba oiragadi channel asibu su subscribe tawsinbiramu tungdasu asigumlaba nungairaba video kya yengbirambaidamakta channel asibu subscribe tawbiba amadi notification bell da nambiba kaubigano ngasigi oinadi matang asida loisinjari mathangi anauba video amada amuk thengnarasi mayam punmaktagi kainabagi athang hizari